Hꯧꯖꯤꯛ ꯀꯩꯅꯣꯗ ꯂꯥꯁ ꯄꯤꯅꯤꯌꯥ ꯁꯤꯇꯤ ꯂꯩꯌꯦ ꯐꯤꯂꯤꯄꯤꯟꯁꯀꯤ ꯑꯩꯈꯣꯏꯒꯤ ꯔꯤꯖꯟꯁꯦ ꯂꯨꯖꯣꯟ ꯀꯧꯋꯦ ꯂꯨꯖꯣꯟꯁꯦ ꯍꯧꯖꯤꯛ ꯇ꯭ꯔꯥꯚꯦꯜ ꯕꯦꯟ ꯇꯧꯁꯟꯈ꯭ꯔꯦ ꯍꯥꯏꯕꯗꯤ ꯀꯝꯄ꯭ꯂꯤꯠ ꯂꯣꯛꯗꯥꯎꯟ ꯇꯧꯔꯦ ꯀꯔꯐ꯭ꯌꯨ ꯂꯩꯁꯟꯈ꯭ꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯁꯦ ꯆꯠꯊꯣꯛ ꯈꯣꯠꯇꯣꯛꯄ ꯑꯝꯇ ꯌꯥꯗꯦ ꯑꯩꯈꯣꯏꯁꯦ ꯀꯥꯗ ꯀ꯭ꯋꯥꯔꯦꯟꯇꯤꯟ ꯇꯧꯔ ꯂꯩꯅꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯂꯩꯔꯤꯁꯦ ꯑꯩꯈꯣꯏ ꯕꯤꯜꯗꯤꯡꯒꯤ ꯃꯅꯨꯡꯅꯦ ꯕꯤꯜꯗꯤꯡꯒꯤ ꯃꯅꯨꯡꯁꯦ ꯀꯥꯗꯩꯕꯨ ꯊꯣꯛꯑꯗꯤ ꯃꯥꯁꯛ ꯎꯞꯍꯜꯂꯦ ꯑꯗꯨꯒ ꯃꯐꯝ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇꯁꯨ ꯍꯦꯟ ꯁꯦꯅꯤꯇꯥꯏꯖꯔ ꯊꯝꯃꯒ ꯂꯣꯏꯅ ꯁꯤꯖꯤꯟꯅꯍꯜꯂꯦ ꯑꯗꯨꯒ ꯃꯅꯤꯄꯨꯔꯤ ꯃꯆꯥ ꯈꯔꯅꯗꯤ ꯑꯩꯈꯣꯏꯁꯦ ꯊꯣꯛꯂꯛꯀꯅꯣ ꯈꯣꯠꯀꯅꯣ ꯅꯣꯏ ꯑꯗꯨꯝ ꯂꯩꯌꯣ ꯂꯩꯅꯥ ꯁꯟꯗꯣꯛꯅꯕꯅꯦꯅ ꯍꯥꯏ ꯑꯗꯨ ꯑꯩꯈꯣꯏꯁꯨ ꯁꯤꯗ ꯑꯥꯏꯁꯣꯂꯦꯁꯟꯗ ꯂꯩꯔꯤꯅꯦ ꯑꯩꯈꯣꯏ ꯃꯦꯗꯤꯀꯦꯜ ꯁ꯭ꯇꯨꯗꯦꯟꯠꯅꯦ ꯑꯩꯈꯣꯏ ꯑꯋꯦꯔ ꯑꯣꯏ ꯀꯔꯤꯅ ꯀꯔꯤ ꯇꯧꯔꯒ ꯁꯣꯛꯑꯦ ꯈꯣꯠꯂꯦ ꯍꯥꯏꯕꯗꯣ ꯑꯗꯨꯏꯁꯨ ꯑꯗꯨꯅ ꯀꯩꯝꯇ ꯑꯦꯌꯥꯔꯄꯣꯔꯠ ꯂꯥꯟꯕ ꯐꯥꯎ ꯀꯤꯔꯝꯃꯦ ꯊꯣꯛꯑꯣꯏꯒꯦꯅ ꯑꯗꯨꯝ ꯈꯜꯂꯝꯃꯦ ꯑꯗꯨꯒ ꯐꯤꯕꯝꯁꯦ ꯑꯗꯨꯝ ꯈꯔ ꯂꯨꯁꯜꯂꯛꯇꯧꯗꯧ ꯇꯧꯕꯗꯒꯤ ꯑꯩꯈꯣꯏꯁꯨ ꯊꯣꯛꯑꯣꯅ ꯐꯒꯗ꯭ꯔꯥꯅ ꯑꯩꯈꯣꯏ ꯇꯤꯀꯦꯠ ꯀꯛꯎꯔꯦ ꯑꯗꯩꯗꯤ ꯁꯣꯝꯗꯒꯤꯁꯨ ꯆꯠꯈꯤꯕꯒꯤ ꯃꯇꯝ ꯑꯃ ꯄꯤꯔꯦ ꯑꯁꯣꯝꯗꯒꯤꯁꯨ ꯊꯤꯡꯖꯜꯂꯛꯑꯦ ꯑꯗꯨꯅ ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛ ꯈꯟꯐꯝ ꯑꯃꯗꯤ ꯈꯪꯗꯔꯦ ꯑꯗꯒꯤ ꯏꯟꯗꯤꯌꯟ ꯑꯦꯝꯕꯦꯁꯤꯗ ꯆꯠꯂꯒ ꯋꯥꯀꯠꯂꯨꯕ ꯀꯥꯟꯗꯁꯨ ꯏꯟꯗꯤꯌꯟ ꯑꯦꯝꯕꯦꯁꯤꯅ ꯆꯠꯈꯤꯕ ꯃꯣꯏꯒꯤꯗꯤ ꯃꯂꯦꯁꯤꯌꯥꯗ ꯄꯟꯈ꯭ꯔꯕꯅꯤꯅ ꯎꯄꯥꯏ ꯂꯩꯇꯗꯅ ꯃꯣꯏꯒꯤ ꯑꯗꯨꯝ ꯃꯣꯏ ꯑꯦꯐꯔꯠ ꯑꯃ ꯄꯤꯔꯒ ꯃꯣꯏ ꯏꯟꯗꯤꯌꯥ ꯌꯧꯈꯤꯗꯣꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯩꯍꯧꯔꯤꯕ ꯑꯩꯈꯣꯏꯒꯤꯗꯤ ꯅꯣꯏ ꯌꯨꯝ ꯌꯨꯝꯗ ꯂꯩꯌꯣ ꯍꯥꯏꯔꯒ ꯅꯣꯏꯒꯤ ꯑꯣꯟ ꯔꯤꯁꯛꯇ ꯂꯩꯗꯣꯏꯅꯦ ꯍꯥꯏꯕ ꯑꯃꯗꯤ ꯍꯥꯏꯌꯦ ꯑꯗꯨꯅ ꯑꯩꯈꯣꯏꯁꯦ ꯆꯥꯅ ꯊꯛꯅꯕ ꯂꯩꯔꯛꯇ꯭ꯔꯒꯅ ꯀꯩꯗꯧꯕ ꯑꯗꯨꯃꯥꯏꯅ ꯈꯟꯅꯩꯌꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯂꯥꯛꯑꯒ ꯀꯩꯅꯣ ꯏꯟꯐꯦꯛꯁꯟ ꯁ꯭ꯄ꯭ꯔꯦꯗ ꯇꯧꯒꯗꯕꯁꯨ ꯂꯩꯇꯦ ꯑꯩꯈꯣꯏꯁꯦ ꯀ꯭ꯋꯥꯔꯦꯟꯇꯤꯟꯗ 14 days ꯂꯩꯗꯣꯏꯅꯦ ꯃꯤ ꯑꯃꯒ ꯍꯦꯛꯇ ꯁꯝꯅꯒꯗꯕ ꯅꯠꯇꯦ ꯑꯩꯈꯣꯏꯁꯨ ꯅꯥꯗ꯭ꯔꯒꯁꯨ ꯑꯗꯨꯝ ꯀ꯭ꯋꯥꯔꯦꯟꯇꯤꯟꯗ ꯁꯣꯏꯗꯅꯃꯛꯀꯤ ꯇꯧꯗꯣꯔꯕꯅꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯀꯟꯁꯔꯟꯁꯤꯁꯨ ꯈꯪꯕꯤꯌꯣ ꯑꯩꯈꯣꯏꯁꯨ ꯏꯃꯥ ꯏꯄꯥꯒꯤ ꯃꯅꯥꯛꯇ ꯂꯩꯅꯤꯡꯉꯦꯅ ꯁꯨꯃꯥꯏꯅ ꯋꯥꯔꯜꯁꯤꯗ ꯄꯦꯟꯗꯦꯃꯤꯛ ꯑꯣꯏꯕ ꯑꯃ ꯊꯣꯛꯂꯛꯑꯕꯅꯤꯅ ꯑꯗꯨꯅ ꯃꯌꯥꯝꯗ ꯍꯥꯏꯖꯔꯤ ꯑꯩꯈꯣꯏꯗ ꯂꯥꯛꯀꯅꯣ ꯍꯥꯏꯕꯗꯣ ꯍꯥꯏꯕꯤꯒꯅꯣ ꯄꯕ꯭ꯂꯤꯛ ꯇ꯭ꯔꯥꯟꯁꯄꯣꯔꯠꯁꯨ ꯂꯣꯏꯅ ꯊꯤꯡꯉꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯑꯁ꯭ꯋꯥꯏꯐꯥꯎ ꯆꯠꯆꯒꯦ ꯍꯥꯏꯔꯒꯁꯨ ꯒ꯭ꯔꯨꯞꯇ ꯆꯠꯄ ꯌꯥꯗꯦ ꯃꯤ ꯑꯃ ꯑꯣꯔ ꯑꯅꯤ ꯑꯗꯨꯃꯥꯏꯅ ꯆꯠꯂꯣꯅ ꯍꯥꯏꯌꯦ ꯑꯗꯨꯒ ꯁꯨꯄꯔ ꯃꯥꯔꯀꯦꯠꯀꯤ ꯄꯣꯠ ꯆꯩ ꯂꯩꯕꯁꯨ ꯏꯃꯨꯡ ꯑꯃꯗꯒꯤ ꯃꯤ ꯑꯃꯈꯛꯇꯪꯗꯩ ꯍꯦꯟꯅ ꯌꯥꯗꯦ ꯑꯗꯒꯤ ꯐꯥꯔꯃꯥꯁꯤ ꯀꯩꯀꯥꯕꯨꯗꯤ ꯍꯥꯡꯉꯦ ꯑꯩꯈꯣꯏꯁꯨ ꯄꯣꯠ ꯆꯩ ꯊꯥ ꯑꯃꯒꯤꯗꯤ ꯁ꯭ꯇꯣꯛ ꯇꯧꯔꯒ ꯊꯝꯃꯦ ꯑꯗꯨꯁꯨ ꯀꯌꯥꯝ ꯀꯨꯏꯅ ꯀꯩꯅꯣ ꯇꯧꯗꯣꯏꯅꯣ ꯂꯣꯛꯗꯥꯎꯟ ꯇꯧꯗꯣꯏꯅꯣ ꯈꯣꯠꯇꯣꯏꯅꯣ ꯈꯪꯗꯕꯅꯤꯅ ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛ ꯊꯥ ꯑꯃꯒꯤꯁꯤꯗꯤ ꯌꯦꯡꯉꯒ ꯐꯤꯕꯝꯁꯤꯅ ꯍꯦꯟꯖꯜꯂꯛ ꯇꯥꯔꯗꯤ ꯑꯩꯈꯣꯏꯁꯦ ꯀꯃꯥꯏꯅ ꯀꯩ ꯂꯧꯈꯠꯄ ꯌꯥꯒꯦ ꯑꯗꯒꯤ ꯐ꯭ꯂꯥꯏꯠꯁꯨ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯁꯦ 19 ꯐꯥꯎꯗꯤ ꯀꯩꯅꯣ ꯄꯤꯔꯝꯃꯦ ꯆꯠꯄꯒꯤ ꯁꯤꯐꯥꯎ 19 ꯐꯥꯎꯗ ꯆꯠꯄ ꯊꯥꯗꯣꯛꯄ ꯌꯥꯏꯌꯦ ꯐꯤꯂꯤꯄꯤꯟꯁꯅ ꯄꯤꯔꯝꯃꯦ ꯉꯁꯤꯕꯨꯗꯤ ꯂꯤꯐ ꯇꯧꯈ꯭ꯔꯦ ꯑꯦꯅꯤ ꯇꯥꯏꯝ ꯆꯠꯄ ꯌꯥꯏꯌꯦꯅ ꯍꯥꯏꯔꯦ ꯑꯗꯣ 19 ꯐꯥꯎꯒꯤ ꯍꯥꯟꯅ ꯄꯤꯕ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏ ꯐ꯭ꯂꯥꯏꯠꯁꯦ ꯑꯍꯥꯟꯕꯗ ꯑꯝꯇ ꯐꯪꯅꯗꯗꯅ ꯑꯐꯪꯕ ꯀꯛꯄꯗ ꯕꯦꯡꯀꯣꯛꯀꯤ ꯊ꯭ꯔꯨꯗ ꯆꯠꯄ ꯀꯥꯟꯗ ꯇ꯭ꯔꯥꯟꯖꯤꯠ ꯑꯦꯌꯔꯀ꯭ꯔꯥꯐꯇꯣ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯣꯏꯕ ꯍꯥꯏꯗꯤ ꯁꯤꯗꯒꯤꯅ ꯕꯦꯡꯀꯣꯛ ꯐꯥꯎꯅ ꯐꯤꯂꯤꯄꯤꯟ ꯑꯦꯌꯔꯂꯥꯏꯟꯅ ꯄꯨꯔꯒ ꯕꯦꯡꯀꯣꯛꯇꯒꯤꯅ ꯀꯣꯜꯀꯇꯥ ꯐꯥꯎꯅ ꯀꯩꯅꯣ ꯏꯟꯗꯤꯒꯣꯅ ꯄꯨꯅꯤ ꯍꯥꯏꯕ ꯑꯗꯣ ꯍꯧꯖꯤꯛ ꯕꯦꯡꯀꯣꯛꯁꯤꯁꯨ ꯀꯣꯔꯣꯅꯥꯒꯤ ꯏꯔꯥꯡꯁꯤꯅ ꯀꯩꯅꯣ ꯇꯧꯈ꯭ꯔꯦ ꯚꯤꯁꯥ ꯑꯣꯟ ꯑꯔꯥꯏꯚꯦꯜꯗꯣ ꯏꯟꯗꯤꯌꯟ ꯅꯦꯁꯅꯦꯜꯒꯤ ꯀꯛꯈ꯭ꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯗꯣ ꯁꯤꯗꯒꯤ ꯆꯠꯀꯦ ꯍꯥꯏꯕ ꯃꯇꯝꯗ ꯕꯦꯡꯀꯣꯛꯀꯤ ꯚꯤꯁꯥꯁꯨ ꯌꯥꯎꯗꯅꯅ ꯑꯩꯈꯣꯏꯒꯤ ꯐꯤꯂꯤꯄꯤꯟꯁ ꯑꯦꯌꯔꯄꯣꯔꯠꯁꯤꯗ ꯆꯠꯍꯟꯗꯦ ꯑꯗꯨꯒ ꯅꯝꯗꯅ ꯆꯠꯈꯤꯕ ꯇꯥꯔꯒꯁꯨ ꯅꯝꯗꯅ ꯆꯠꯈꯤꯕꯒꯤ ꯀꯦꯁꯁꯦ ꯍꯧꯖꯤꯛꯇꯤ ꯑꯝꯇ ꯌꯥꯗ꯭ꯔꯦ ꯑꯗꯣ ꯑꯍꯥꯟꯕ ꯆꯠꯈꯤꯕ ꯑꯃ ꯑꯅꯤꯗꯨꯁꯨ ꯕꯦꯡꯀꯣꯛꯀꯤ ꯑꯦꯌꯔꯄꯣꯔꯠꯇ ꯏꯁꯨ ꯌꯥꯝꯅ ꯊꯣꯛꯑꯦꯅ ꯄꯥꯎ ꯍꯥꯏꯌꯦ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯇꯤꯀꯦꯠꯇꯣ ꯐꯪꯅꯗꯕꯒꯤ ꯀꯛꯁꯜꯂꯨꯔꯦ ꯑꯗꯨꯃꯥꯏꯅ ꯑꯗꯨꯅ ꯍꯜꯂꯛꯀꯗꯧꯔꯤꯕ ꯑꯩꯈꯣꯏ ꯈꯔꯁꯤꯗꯤ ꯀꯩꯅꯣ ꯇꯧꯍꯟꯅꯤꯡꯉꯦ ꯑꯗꯨꯃꯥꯏꯅ ꯂꯥꯛꯄꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯝꯇ ꯌꯥꯎꯗꯅ ꯂꯥꯛꯄ ꯑꯣꯏꯖꯅꯤꯡꯉꯦ ꯀꯩꯅꯣ ꯚꯤꯁꯥꯗꯨꯒꯤ ꯏꯁꯨ ꯑꯝꯇ ꯂꯩꯇꯅ ꯑꯩꯈꯣꯏꯗꯣ ꯌꯥꯕ ꯑꯣꯏꯅꯤꯡꯉꯦ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯁꯦ ꯊꯥ ꯑꯃꯗꯤ ꯑꯩꯈꯣꯏꯁꯨ ꯂꯩꯔꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯦ ꯑꯗꯣ ꯁ꯭ꯇꯦꯠ ꯑꯣꯐ ꯀꯦꯂꯥꯃꯤꯇꯤ ꯐꯣꯔ 6 months ꯑꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯁꯤꯗꯒꯤ ꯑꯩꯈꯣꯏꯁꯦ ꯀꯩꯗꯧꯗꯣꯏꯅꯣ ꯈꯪꯉꯛꯇꯕꯗꯒꯤ ꯑꯩꯈꯣꯏꯁꯨ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯚꯣꯏꯁ ꯑꯃꯗꯤ ꯇꯥꯍꯟꯁꯦꯅ ꯈꯟꯅꯔꯛꯄꯒꯤ ꯁꯦꯝꯖꯕꯅꯦ ꯑꯇꯣꯞꯄ ꯁ꯭ꯇꯦꯠ ꯃꯌꯥꯝꯒꯤꯁꯨ ꯃꯣꯏꯒꯤ ꯅ꯭ꯌꯨꯁ ꯆꯦꯅꯦꯜꯒꯤ ꯊ꯭ꯔꯨꯗ ꯑꯗꯒꯤ MP ꯀꯩꯀꯥ ꯃꯣꯏ ꯃꯌꯥꯝ ꯇꯥꯟꯅꯔꯒ ꯁꯨꯝ ꯇꯧꯋꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤꯁꯨ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯁꯥꯇ꯭ꯔ ꯃꯌꯥꯝꯁꯤꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤꯁꯨ ꯈꯔ ꯅꯝꯖꯕꯅꯦ ꯑꯗꯨꯒ ꯃꯅꯤꯄꯨꯔꯤ ꯂꯩꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯁꯤꯇꯤꯁꯤ ꯈꯛꯇꯪꯗꯤ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯖꯒꯥꯁꯤꯅ ꯂꯣꯛꯗꯥꯎꯟ ꯔꯤꯖꯟꯗ ꯆꯤꯡꯕꯒꯤ ꯑꯩꯈꯣꯏꯒꯤ ꯀꯣꯂꯦꯖꯀꯤ ꯁꯥꯇ꯭ꯔꯅ ꯍꯦꯟꯅ ꯐꯤꯕꯝꯁꯦ ꯂꯨꯕꯒꯤ ꯋꯥꯅꯦ ꯑꯇꯣꯞꯄ ꯔꯤꯖꯟꯗꯁꯨ ꯃꯌꯥꯝ ꯑꯃ ꯂꯩ ꯃꯣꯏꯒꯤ ꯔꯤꯖꯟꯗꯁꯨ ꯔꯤꯄꯣꯔꯇꯦꯠ ꯀꯦꯁ ꯑꯦꯠꯂꯤꯁ 1ꯗꯤ ꯑꯗꯨꯝ ꯂꯣꯏꯅ ꯑꯅꯝꯕ ꯂꯩꯅꯔꯦ ꯑꯗꯨꯒ ꯀꯩꯅꯣ ꯀꯣꯂꯦꯖ ꯁꯨꯇꯤ ꯊꯥꯗꯕꯁꯨ ꯌꯥꯎꯔꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤꯗꯤ ꯀꯝꯄ꯭ꯂꯤꯠ ꯂꯣꯛꯗꯥꯎꯟ ꯑꯟꯇꯤꯜ ꯑꯦꯄ꯭ꯔꯤꯜ ꯍꯥꯏꯈ꯭ꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯁꯦ ꯁꯣꯔꯁ ꯈꯔꯗ ꯁꯤꯒꯤ ꯏꯟꯐꯦꯛꯁꯟꯁꯤꯒꯤ ꯔꯦꯠꯁꯦ ꯐꯤꯂꯤꯄꯤꯟꯁꯇ ꯖꯨꯟꯗ ꯄꯤꯛ ꯑꯣꯏꯅꯤ ꯑꯗꯨꯒ ꯑꯣꯛꯇꯣꯕꯔꯗ ꯁꯕꯁꯥꯏꯠ ꯇꯧꯈꯤꯅꯤ ꯍꯥꯏꯅ ꯄ꯭ꯔꯤꯗꯤꯛ ꯇꯧꯋꯦ ꯑꯗꯨꯅ ꯁ꯭ꯇꯦꯠ ꯑꯣꯐ ꯀꯦꯂꯥꯃꯤꯇꯤꯁꯦ 6 months ꯂꯥꯎꯈ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯆꯠꯊꯣꯛ ꯆꯠꯁꯤꯟꯁꯨ ꯌꯥꯗꯕꯅꯤꯅ
ꯆꯥꯅ ꯊꯛꯅꯕꯗꯨꯒꯤ ꯈꯜꯂꯒꯁꯨ ꯑꯩꯈꯣꯏꯁꯦ ꯊꯥ ꯑꯃꯒꯤ ꯁ꯭ꯇꯣꯛ ꯇꯧꯍꯧꯔꯒꯁꯨ ꯃꯇꯨꯡ ꯇꯥꯕ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯆꯥꯒꯅꯤ ꯊꯛꯀꯅꯤ ꯈꯟꯕꯗ ꯑꯩꯈꯣই ꯂꯩꯍꯧꯔꯤꯕ ꯃꯌꯥꯝꯁꯦ ꯋꯥ ꯁꯨꯝ ꯇꯥꯟꯅꯕꯗ ꯁꯨꯃꯥꯏꯅ ꯇꯧꯔꯁꯦꯅ ꯍꯥꯏꯅꯔꯛꯄꯅꯦꯕ ꯑꯗꯨꯅ ꯀꯩꯅꯣꯒꯤ ꯁ꯭ꯇꯦꯠ ꯑꯣꯊꯣꯔꯤꯇꯤ ꯑꯗꯒꯤ ꯀꯟꯁꯔꯟ ꯑꯣꯊꯣꯔꯤꯇꯤ ꯏꯟꯗꯤꯌꯥꯒꯤ ꯑꯩꯈꯣꯏ ꯁꯣꯝꯗꯁꯨ ꯃꯅꯤꯄꯨꯔꯤ ꯃꯆꯥ ꯈꯛꯇꯪꯗꯤ ꯅꯠꯇꯦ ꯑꯗꯨꯅ ꯏꯟꯗꯤꯌꯟ ꯃꯌꯥꯝꯗꯣ ꯃꯣꯏꯒꯤ ꯉꯝꯖꯕ ꯑꯦꯐꯔꯠꯇꯤ ꯄꯤꯅꯔꯤ ꯏꯃꯦꯜ ꯊꯥꯕꯅꯤ ꯈꯪꯗꯦ ꯑꯃꯅꯤ ꯈꯪꯗꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯇꯧꯅꯔꯤ ꯏꯟꯗꯤꯌꯟ ꯃꯌꯥꯝ ꯇꯥꯟꯅꯔꯒꯗꯤ ꯇꯧꯋꯦ ꯑꯗꯣ ꯃꯣꯏꯁꯨ ꯃꯣꯏꯒꯤ ꯁ꯭ꯇꯦꯠꯀꯤ ꯇꯣꯉꯥꯟꯕꯁꯨ ꯇꯧꯋꯦ ꯄꯨꯂꯞꯀꯤꯁꯨ ꯇꯧꯋꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤꯁꯨ ꯇꯣꯉꯥꯟꯕ ꯑꯃ ꯇꯧꯁꯦ ꯑꯩꯈꯣꯏ ꯈꯔ ꯑꯦꯐꯔꯠ ꯄꯤꯅꯕ ꯑꯩꯈꯣꯏꯔꯣꯝꯗꯒꯤꯁꯨ ꯈꯔ ꯇꯛꯁꯟꯅꯕꯅ ꯅꯝꯖꯕꯅꯤ ꯁꯤꯒꯤꯁꯦ ꯑꯗꯨꯅ ꯀꯟꯁꯔꯟ ꯑꯣꯊꯣꯔꯤꯇꯤꯒꯤ ꯄꯨꯛꯅꯤꯡꯁꯦ ꯆꯤꯡꯁꯤꯟꯖꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯁꯨꯁꯦ ꯑꯝꯇ ꯍꯦꯟꯗꯜ ꯇꯧꯕꯤꯌꯣꯅ ꯍꯥꯏꯖꯔꯤ